UNO da Haijabagi Matam Laklabra Pawasi Ngasinungtil Fonkiba Pandam Pausege editorial kalam dagi lakhutsavarne Tha taraga humdoi helaba Manipur gi rang asina maram oiraga khoisauna raba Manipur miyamna pendabagi kholauksingi manungda Central Force thengnagadra Kuki singa thengnagadra haiba mitai lupsingi kholawase kari maramdagi lauragli bahibagi wahanga se India gi center laingakna tana tasinadaba manbagi thawong asimakte State asagi yellow missing oinade yamna laibak thibani haina khalle haukiba chahi 2023 gi May ahum dage kuki narco terroristing na mitai singda landarak badagi ngasi fauba tangdu laitadana leiriba sida penadraba Manipur gi yellow missing na makal makha kaya gi warol sizinaduna state laingak amadi center laingak ta lauriba se kari maramdagi lauragli bano haiba se ngasigi India laingak na yamna lumna lauraga khanaba chumgadaba male asigumba yamna mawong maril tadraba Maring marang balisat sasat kaya chadpa Central Force maruwaina Assam Rifle sing na lan khambada kuki sing da tongsin bagi thawong sa tharakpa tha taraga humdoi helaklabane tha taraga humdoi henna achumbada yumpham oiraga lauriba yellow mi sing asigi khwalaw India laingang na tana tasin na bagi thawong chathaduna ngasi fawba lamda masida lairakpana maram oiraga ngasigi malem gi laiwa kaya muki lup oiriba United Nations Organization UNO da waina Manipur gi yellow missing na sahi ama helaba lana sigi achumba warol sing khangandaba yadabagi tangkak amada laklabra khalle maramdi ngasigi India lainga ki thawong aside masagi laiwa ki state amada laiminari ba kanglup purup masel gi marakta khana chainavada natana hana sunabagi chawroba wathog ase sahi helaba matamasi fawbada laiwa amagi achumba wayel chathavagi mahutta nakal amana lale khanglaba fawbada khangsinadana amade tasinadana Tha taraga humdoi hena lairakpa simakte malem gi laibak ataida taunadaba yamna hanthaba thake laibak amagi sajat lisat oire haibada langadaba mande nakal amaromda Manipur gi state laingak ama leirabasu laingak asina India gi center laingakta lamdam asigi achumba paudam sing ahi ba oina tambada sungta tadrabra natraga tana tasinadre haina state asigi yellow mi singda thamoi sengna tamlaga makhoi na pai riva fam sing thadok baga loinana MLA gi fam fawba thadok laga lamdam asigi miyam ga punna Manipur kanaba kholaw lauraga kan bakhongjang sangshin bagi matam oiravara khalle asigumba kaya asi leiva maramna ngasigi Manipur gi MLA minister sing loinana opposition gi MLA singa punna India gi center laingakta makoina oiriba MLA dagi toksaragi haina maram chaba warol sing iraga resign tawraba matungda chapmanaba kholaw lawbada tadravade malem gi leiva kaya gi apunba loop UNO da oina Wayel sathabina ba khongjang sangshin bagi matam oiravara khalle maramaduna haukiba oirabasu ngasidi MLA minister singna party gi khenaba thamdana Manipur kanaba honabagi matam oirakpagum tawre haiba yai